Suspension of operation through the Leiriba Kuki Militants Singga, Ministry of Home Affairs MHA Gimihu Singga, Matang Sayol Hawalakpada, New Delhi da Wari Sananaba, Taurang Taukre Haina, National Media Oriba, Notice Live ki report amana khangalakle, report asina makha taraduna high, New Delhi da Wari Sanagadouri basida, Kuki National Organization yauna, Kuki Militant Group ki luchingba singchu saruk yagadauri amadi, ceasefire ground rule ki matang dasu finalize tawgadauri hairi, Nakalamaromda atopa mafamdagi pangba pawgi likhulama ki matung inna, Kuki Militants Singga lainariba su agreement asi sangdoklaba yai hairi, ningsingba yabadi maitay ki tongan ba organization singna, Kuki Militants Singga taunariba su agreement asi handok na ba marilaynaba singda taksinduna lakibani,